Akashvani Imphal. Hojik numidangi pung 8 makai tarakpaga loinana miko kharagi manungda Manipuri da pau tava fangbiragani. Akashvani Imphal, Nganthoi na pau pazari, ahan da maru oiba pau. Raija sigi oina khwaidagi yamna COVID-19 na sohankiba zila ama oiriba Churachandpur da naba pharakpagi sang asi sada 72.8 ani oire. Haksel Mantraloy na hairi leba asida hojik phawbada COVID-19 ba miyoi lakh ama hena naba phakre. Pradhan Mantri Garib Kalyan package ki makhada miyoi koti nifuni thoi henbana lupa koti lising 52 henbagi sel gi tengbang phangkhre. Sahi asi loisilakpada pangthokadoriba G7 gi awang bathaki mifamda America gi Rashtrapati Donald Trump na Pradhan Mantri Narendra Modi bu bartan tawrakre amasung Kendra gi Mantri Mandol na Sinjak ki maru marang sing thau sungnaba maru alu tilhau amasung seng hawai Essential Commodities Act gi lokthokre. Raija sigi oina khwaidagi yamna COVID-19 na sokhankiba zila ama oiriba Churachandpur da punna miyoi kunithoi COVID-19 positive oibagi manungda hojik phawbada miyoi 13 naba phare. Zila sigi oina naba pharakpagi sang asi sada 72.8 ani ni. Hojik zila asida active case 3 leiri. Raija sida COVID-19 gi apunba positive case na sama subna ani yaure. Masigi manungda active case 73 ni. Mi 13 naba phakre. Yamna sauna mai pakpa amada rims ta layeng liba miyoi 12 ngarang negative oiki makhoi pumnamak hospital dagi discharge tawkhre. Imphal gi Jennings Hospital da ngasi sample sahum humpu test tawbada loinamak negative oire. Hojik makhatana sample sani nimphurong gi test sathari masigi result numidang athengboda phanglaba yai hairi. Consumer Affairs, Food and Public Distribution Mantri Karam Syamna hairi COVID-19 thengnanaba MLA khudingmakta Local Area Development Fund dagi piriba lupa lakh humpugi senphamna lockdown gi awaba mayoknaraba miyamda sauna kanaba piri. Imphal West ki Sajing Mairen khongdanga si paumi singa unabada mantri na hai mahaki langthabal kendra gi oina so hairiba senpham asi miyamda seng hawai amadi atai COVID-19 thengnabada darkar leiba polam sing leibada seasonary miyam gi mihut ama oina mahangna so hairiba senpham asi niyom sumna amadi transparent leina seasonary. Akoi nan seng leiriba hawai leiriba tauriba thabak singsi Manipur sarkar na pirakpa paisa dagi leibani aduna masi yam transparent oina Manipur gi prajada ngambani sui akoi angamba level da de prajagi mating pangna na basiram khuding makta akoi honaraga lakpani transparency ai posna akoi da mang tharaga lakhibani akoi prajagi warpa kanda karimba rona thum amata ai thamba pamde langdabal kendra pulamna expand tauriba paisa ji 75,54,026 se uji phawda covid ka mari leinana khoina expand tawi Thoramadu da mantrina langthabal kendra da hangliba quarantine center singda mathoni thina tawriba khangatlaba miyoi 12 da sel gi manapi duna pungning thogatkhi madugi mamangda Sri Syamna World Bicycle Day ga mari leinana cycle thoduna satki maduda saknairaba cyclist sing Bharat ki mafam kayada cycle thoduna satluraba Philem Rohen amasong Singapore phawba cycle thoduna satluba ji ingobi su yauki Thoramduda Sri Syamna hai cycle thobuna haksang phana lehinbata natana akoibagi phibamda su sokhande Hawgalakliba naharol singna cycle thoduna satpagi hainabi leinabasu mantrina appeal tawki Palan thoramasi ngasi Thawbal Zilla da su pangthokhi Thawbal Bicycle Riders Club Indian Red Cross Society Thawbal Branch Lions Club Thawbal amasung Bharat Vikas Parishad na punna sinba thoramduga mari leinana Thawbal dagi khongjom phawba bicycle rally amasatki Haksel Mantri L. Jayanta Kumar Singh ngasi ayuk Ferzol amasung Thawbal Zilla da siznagadaba ambulance ani lamthakre Medical Directorate Imphal da pangthokpa ambulance sing lamthabagi tharam sing aduda Dr. Saltolian Amo MLA Medical Director amasung mari leinaba official sing yauki Mantri na hai ambulance sing asina zilla ani asigi hawjik tangai phadriba adu kokhanbada mateng oiragani haina thajai COVID-19 sandoragliba sigi yanglaga Bisnupur Zilla da miyamgi punsi Haksel amasung aso engam thokhandanaba CRPC gi dhara sama nimphumari gi makhada thingba thamle
जिला असिगी डिस्ट्रिक्ट मजिस्ट्रेट न थोकप चेरोल अमना हाई बिष्णुपुर डिस्ट्रिक्ट हेडक्वार्टर्स ता नुमित खुदिंगी नुंगथिल पुंग 2 दगी अयुक पुंग 5 फाउबा थासिगी 15 फाउबा मी अमता मयुम मयुम दगी थोकप यारोय जिला असिगी अतै मफम सिंगदना नुमिदांग वाइरम पुंग 5 दगी अयुक पुंग 5 फाउबा थिंगबसी थासिगी 30 फाउबा लेगनी JND बिष्णुपुर दा हांगलिबा इंस्टीट्यूशनल क्वारंटाइन सेंटर दा लेबा मियोय मरी टेस्ट तौबदा कोविड-19 पॉजिटिव ओइरंबदगी मफम अदु कंटेनमेंट जोन नि हाइना लाउथोखरे बिष्णुपुर जिला की डेप्यूटी कमिश्नर न थोकप चेरोल अमन हाइरिबा एरिया असिदा खुदक्तगी मी अमसुंग गारी न सिंगबा चथोक चसिन तौबा थिंगले कनागुंबा सिंग नथिंगबसी थुगाइरबदी IPC 1950 की सेक्शन 345 की मखादा दंडी फंगनी हाइरी राज्य पुलिस न हाइरी हौजिक फावदा राज्य सिगी तोंगान तोंगान जिला सिंगदा लॉकडाउन गे थिंगबा थुगाइबा मियोय पुन्ना 95,932 मखोइना तोंगलोकपा गाड़ी 1,53 चतुक यांखैनि पानगा कोनाना फारे फाइन ओइना पुन्ना लुपा लाख 93,093 चहुम हुंबुदरा थिहनख्रे राज्य पुलिस की एडिशनल डायरेक्टर जनरल LO L कालुना थोकप चेरोल अमना हाई मफम कयादगी ngasi पुलिस ना अथिंग बथुगाइबा मियोय 993 गाड़ी समरी 53 कलोना फागतखि अमसों फाइन ओइना मखोइदगी लुपा 5,53 950 थिहनखि जिरीबाम रेलवे स्टेशन दंगरांग थुंगलगनी तौरंबा चेन्नईदगी लाकपा खनबा श्रमिक रेलगाड़ी अदु गुवाहाटी अमसों जिरीबाम की मरकता रेल लंबी फाउनबा ngamdabadagi बस ता ओइना ngasi जिरीबाम दा थुंगलखरे जिरीबाम रेलवे स्टेशन दा थुंगलखिबा पुन्ना पैसेंजर 595 अदु स्क्रीनिंग तौरबा मतुंगदा बस सिंगदा मसा मसा की जिला सिंगदा चनखरे असम राइफल्स की डायरेक्टर जनरल लेफ्टिनेंट जनरल सुखदीप संगवान मसी IGAR साउथ की हेडक्वार्टर्स ता नोंगमगी खोंगसता थुंगलखरे IGAR साउथ की इंस्पेक्टर जनरल मेजर जनरल KP सिंह न मंगोंदा राज्य सिदा हौजिक ओइरिबा सुरक्षा की मतंगदा कुपना पाउदमखि कोरोना वायरस थेंगनबा राज्य सिगी मियामदा तंगाई फदना संगवा पोलम अमदी हिदाक लांगथकी तेंगबांग येंथोकलिबा अदुगी मतंगदसो मंगोंदा खंगहनखि राज्य सिगी तोंगान तोंगान मफमदा सही असिदा उ चारा 1,000 हेना थादुना असम राइफल्स ना गो ग्रीन की संगसिलिबा खोंगजंगी सरुक अमा ओइना इम्फाल की मंत्री पुखरीदा पांगथोकपा उ थाबगी थौरम अमदसो श्री सुखदेव न सरुक याखि मणिपुर इन्फॉर्मेशन कमीशन की अहानबा चीफ इन्फॉर्मेशन कमिश्नर RK अंगौसना सिंह ngarang लेखिद्रे मसागी सही 32 सुख्रे ताबिरिबा पाव असिया कासानी इम्फालदगिनी हक्सेल अमसुंग याइफयुंबाल मंत्रालयना हाइरी लेबासिदा कोविड-19 दगी फरकपगी चांग 7.9 यौरे अमसुंग लेना असिदगी फरकपा मिगी मसिंग लाख अमा हेले हौजिक फावबदा कोविड-19 की अनाबा मियोय लाख अमा चहुम सुबना अहुम नाबा फखरे हौकिबा पुंग 20 दा अनाबा 3,373 नाबा फखि अदुगा कोविड-19 की अनोबा केस 9,978 लाखिबगा लोइनना कोविड-19 की अपुनबा केस मसिंगना लाख 2,875 यौरे हक्सेल मंत्रालयना हाई हौकिबा पुंग 20 दा मियोय 213 सिखिबगा लोइनना लेबासिदा कोविड-19 दगी सिखिबा मिगी मसिंग 5,915 सुरे इंडियन काउंसिल ऑफ मेडिकल रिसर्च ICMR ना हाइरी हौकिबा पुंग 20 दा कोविड-19 की सैंपल लाख 1,53,950 टेस्ट तौखि मसिगा लोइनना लेबासिदा कोरोना वायरस की टेस्ट तौखिबा पुनबा सैंपल मसिंग लाख 93,3,392 सुरे मरासिदा ICMR ना कोविड-19 टेस्ट तौबगी मसिंग हेंगरहनबा ngamnaba अकनबा थबक पाइखतली हौजिकी ओइना लनाय अमदी सरकार की लेबोरेटरी 739 दा कोविड-19 की सैंपल सिंग टेस्ट तौरी असम दा कोविड-19 की अपुनबा पॉजिटिव केस मसिंग 1,963 यौरे हक्सेल मंत्री हिमंत बिस्वा शर्मा ने हाई ngasi कोविड-19 की अनोबा केस 30 लाखी राज्यदु दा कोविड-19 ना नारंबा मियोय 353 नाबा फदुना हॉस्पिटल दगी डिस्चार्ज तौखरे मिजोराम दा ngasi नौना मियोय अमा कोविड-19 पॉजिटिव ओइबा थेंगनरे मसिगा लोइनना राज्यदु दा कोविड-19 ना नाबा मियोय 32 सुरे त्रिपुरा दा ngarang mi 15 amagasu कोविड-19 पॉजिटिव ओइरे मखोइदुगी मनुंगदा कुंदी लम चलुबनी अहुमना पॉजिटिव ओइबा मियोय सिंगा लोइना रुबनी राज्य सिदा हौजिक पॉजिटिव केस 153 सुरे मसिगी मनुंगदा एक्टिव केस 243 याउरी 153 नाबा फदुना डिस्चार्ज तौखरे मेघालय दा मियोय अनि नौना कोविड-19 पॉजिटिव ओइरकपदगी राज्यदुदा एक्टिव केस 33 सुरे मुख्यमंत्री कोनराड के संगमान हाई मी अनि अदु उत्तर प्रदेश तगी हलपनी मखोय वेस्ट गारो हिल्स जिला दा क्वारंटाइन तौदुना थंबनी नौना मी अनि पॉजिटिव ओइरकपसिगा लोइनना राज्य सिदा कोविड-19 की केस 30 सुरे मसिगी मनुंगदा 13 ने एक्टिव केस नि अदुगा 12 नाबा फखरे
Nagaland COVID-19 positive case leptan hengalakli naunami mapan amasu positive oire masi tharaga Nagaland active case yankhanipan sure Rajagi Haksel Mantri SP form nangasi ayuk hai sample sa mataramapan test obuda senai dagi halakpa mapan positive oiki World Health Organization hairi malamgi oina COVID-19 ki confirm tawraba case masing lakh humphuma thoi lising marfudara mari changwa kunthra humdoi sure haukiba pung kunmari da mioi lakh ama lising kunmari hena COVID-19 positive oiba thengnaki COVID-19 na nabadagi sikiba migi masingna lakh ahum lising humbuja taruk chahum kun sure Pradhan Mantri Garib Kalyan Package ki makhada lairaba mioi koti nifuni thoiromda lupa koti lising yankai humdoi chani nifuni pangi sel gi tengbang pikre scheme asigi makhada janadhan account hangba nupi koti kun lakh humphuni thoidasu lupa koti lising tara chahum tara manga phanghankre aduga building amasung construction worker koti ani lakh kunthra dana lupa koti lising mari chahum tara ni thoi lakh marphuni thoi gi sel gi tengbang pikre Emergency Credit Line Guarantee Scheme gi makhada public sector bank sing na lupa koti lising tara chahum humphuma thoi hena loan oina pikre sel thum mantraloi gi matung ina masigi manungda lupa koti lising hum chanipan marfudarani thoi hen badi hana na yenthokre senthang asi Atma Nirbhar Bharat Package ki makhada pithabani Bande Bharat Mission ki makhada ngasi Gulf Leibak sing da panduna leiramba mioi lising ani chani hena aeroplane tara mari da Bharat ta purakani aeroplane tara na United Arab Emirates tagi aduga ataina Dubai dagi lakadabani Abu Dhabi dagi lakpa aeroplane mari da Amritsar Kozhikode Kochi amasung Tiruvananthapuram dagi mioi sing pukhigani mission asigi makhada Saudi Arabia gi Jeddah dagi passenger sa makuntaret ngasi ayuk Bihar gi Gaya da thungki railways na hairi haukiba numit kunthani thoini asida tongan ba raija singdagi akhanaba shramik railgari lising mari chama tara mangada migrant worker lakh yankhai taret hena puthok pusin tawkhre railgari sing adu tongan ba jila singdagi senkhibani maroina raija manga Gujarat Maharashtra Punjab Uttar Pradesh amasung Bihar dagi khwaidagi masing yamna railgari sing senkhi Pradhan Mantri Narendra Modi na America gi Rashtrapati Donald Trump ka telephone da wari sanakhre makhoina America na G7 gi president oibagi wafam COVID-19 gi leina amadi atai wafam kya gi matang da wari sanakhi telephone gi khuthang da ngarang wari sanakhi badu da Rashtrapati Trump na Bharat pu G7 da yahaning bagi apamba phongdok pagaloina na Sri Modi bu America da pangthokadoriba G7 gi awang bathaki mifam da yaurana ba bartan su tawki Sarkar gi serol amagi matung ina Rashtrapati Trump na G7 gi president oiba amasung group asida Bharat yauna atai lebak sing hapchinduna chawthok hanbagi apamba su phongdokhi Akashbani Imphal gi pauta biri ऐतिहासिक ओइबा मौंगदा Essential Commodities Act नौना सेमदोकपा केंद्र gi मंत्री मंडल ने याखरे मसी लौ सिंगु gi lamda awonba purakuna लौमी सिंगी सेंथोक हेंगरहनबगी माइकैदा थांजिनबा खोंथांग अमनी केंद्र gi मंत्री मंडल gi मिफम पांगथोकलबा तुंगदा ngasi पाउमी सिंगु वांगांगबदा information amasung broadcasting मंत्री प्रकाश जावड़ेकर na hai Essential Commodities Act pu नौना सेमदोकखिबा सिना मरु मरांग हवाई सेंगवाई asa thau tilhau amasung aluna singba polam sing asi tangai phadana sangba polam singi list agi lawthokre mangna hai masina lomi singi pothoki mamal ningthina phanghanba ngamlagani amadi lanai sel thada bami singna pothoki mamalda aka akum lehenbagi akibadu kokhalagani Sri Jabrekar na hai Bharat lawu singi polam ayambada marang kaijarabaso cold storage amadi pothok sing puthok pusin taunabagi sel puthok sabangamdabagi lomi singna makhoigi pothoki chanaba mamal phangba ngamde Lebak sida sel thada ba mioi singi pukning singsin bang amnabagi damak mantraloi amadi vibhag singda Empower Group of Secretaries amasung Project Development Cell sing linkat pasu kendra gi mantri mandol na yare akan ba nonglei nungsit nisarg Maharashtra yawrakre nonglei nungsit asina Maharashtra gi Mumbai amasung Thane da yawrak pagaloina na Raigarh Palghar Thane Mumbai City amasung masigi akoi basaruk Nabi Mumbai Sindhu Durga Ratnagiri amasung Satara jila singdakan banong chure nonglei nungsit asigi yengduna Maharashtra gi samudra khongban gi tonga ba mafam singdagi mioi lising kunthrarom safagada ba mafam da thaidokre section thorang oina Bandra Kurla complex ki covid facility da leiba anaba samyang khairom so atopo mafam amada puthokre aroi bada maroi ba pau amuhana Raija sigi oina khwaidagi yamna COVID-19 na sohan khiba jila ama oiriba Surasanpur da naba farakpagi sanga sisa da humputarani thoidasmik taret ani oire Haksel Mantraloi na hairi lebasida hojik phawbada COVID-19 na naramba mioi lakh ama hena naba phakre
प्रधानमंत्री गरीब कल्याण पैकेज की मखादा मियोय कोटी 92 हेनबना लुपा कोटी 58 हेनबगी सेल तेंगबांग फंगख्रे सही असी लोइसिलकपदा पांगथोकदरिबा G7 की अवांग बथाकी मिफमदा अमेरिका की राष्ट्रपति डोनाल्ड ट्रंप ना प्रधानमंत्री नरेंद्र मोदी बु बार्टन तौरख्रे अमसुंग केंद्र की मंत्रिमंडल चिंजा की मरु मरांग सिंह थाउ सुंगनब मरु आलू तिलहौ अमसुंग चेंग हवाई इसेंशियल कमोडिटीज एक्ट की लौथोख्रे पाउ लोइजरे।